ꯉꯟꯈꯩꯁꯤꯗ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯗ ꯊꯣꯏꯕꯤ ꯊꯧꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯔꯣ ꯅꯠꯇꯦ ꯊꯣꯏꯕꯤꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯏꯕ ꯀꯥꯔꯅꯥꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯇꯧꯔꯣ ꯅꯠꯇꯤꯌꯦ, ꯑꯩ ꯊꯣꯏꯕꯤꯅꯦ꯫ ꯁꯝꯈꯣꯏꯕꯤ, ꯁꯝꯈꯣꯏꯕꯤ, ꯁꯝꯈꯣꯏꯕꯤ꯫ ꯏꯇꯠꯇꯇꯅ ꯃꯤꯌꯥꯝꯅ ꯂꯛꯅꯩ ꯃꯥꯒꯤ ꯃꯁꯝꯁꯦ ꯎꯔꯒ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯅ ꯃꯥꯕꯨ ꯎꯔꯒ ꯇꯨꯔꯨ ꯈꯣꯏꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯛꯅꯩ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯁꯤꯗꯅ ꯍꯦꯜꯂꯦ ꯃꯥꯕꯨ ꯎꯔꯒ ꯃꯤꯌꯥꯝꯅ ꯂꯛꯅꯕꯁꯨ꯫ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔꯗ BA ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯗ ꯃꯤꯡ ꯆꯜꯂꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯌꯥꯝꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯒꯤ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯏ꯫ ꯁꯝꯈꯣꯏꯕꯤꯁꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯇꯨꯔꯨ ꯇꯨꯔꯨ ꯈꯣꯏꯈꯩ꯫ ꯁꯝ ꯈꯣꯏꯕꯗꯨꯒꯤ ꯃꯊꯛꯇ ꯃꯌꯥꯁꯨ ꯆꯧꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯣꯞ ꯑꯊꯥꯕ ꯃꯥꯏꯅꯁꯀꯤ ꯎꯞꯄꯤ, ꯀꯨꯂꯩ ꯀꯨꯆꯨꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯇꯨꯔꯨ ꯈꯣꯏꯕꯤ ꯇꯣꯔꯣ ꯀꯧꯕꯗ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯀꯥꯎꯊꯣꯛꯆꯩ꯫ ꯂꯛꯅꯕ ꯍꯦꯟꯃꯟꯕ, ꯃꯤꯁꯤꯗꯕ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯥꯀꯣꯡ ꯁꯥꯔꯤ꯫ ꯑꯃꯁꯨ ꯇꯨꯔꯨ ꯈꯣꯏꯕꯤ, ꯐꯖꯈ꯭ꯔꯕ, ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯃꯤꯡ ꯊꯣꯏꯕꯤ ꯍꯥꯏꯕ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤ ꯀꯧꯔꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯌꯨꯛꯇꯨꯗ ꯆꯔꯥ ꯋꯥꯜꯂꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯕꯤ ꯃꯃꯥꯟꯅꯕꯤ ꯃꯅꯤꯅ ꯃꯥꯕꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯗꯤ ꯇꯞꯆꯩ, ꯃꯦꯡꯖꯩ ꯍꯥꯏꯕ ꯈꯪꯏ꯫ ꯈꯨꯟꯗꯣꯟ ꯇꯥꯅ ꯊꯣꯛꯂꯒ ꯑꯃꯨꯛ ꯑꯣꯇꯣ ꯄꯥꯔꯀꯤꯡꯗꯒꯤ ꯑꯣꯇꯣ ꯇꯣꯡꯗꯣꯏꯅꯤ ꯇꯧꯔꯤꯁꯤ꯫ ꯈꯨꯔꯈꯨꯜꯗ ꯄꯣꯛꯄꯤ ꯊꯣꯏꯕꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯂꯝꯗꯝ ꯑꯁꯣꯝꯗꯗꯤ ꯃꯤꯡꯆꯠ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯨꯒꯥ ꯐꯤ ꯁꯥꯏ, ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯎꯄꯥ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯇ ꯇꯔꯛ ꯂꯩ꯫ ꯊꯣꯏꯕꯤꯗꯨ ꯆꯥꯕꯁꯨ ꯇꯞꯄꯤ꯫ ꯃꯅꯥꯎꯄꯥ ꯈꯣꯝꯕꯅ, "ꯏꯆꯦ, ꯅꯪꯒꯤ ꯆꯥꯛꯆꯥꯗꯨꯗꯤ ꯂꯥꯜꯂꯛꯄꯅ ꯍꯥꯜꯂꯅꯤ꯫" ꯊꯣꯏꯕꯤ ꯏꯁꯤꯡ ꯊꯛꯅ ꯊꯛꯅ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯃꯄꯥꯗꯨꯗ ꯌꯦꯡꯉꯤ꯫ "ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯂꯥꯟꯅꯣ? ꯂꯥꯟꯒꯤ ꯋꯥꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟ ꯇꯧꯔꯤꯁꯤꯗꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯄꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯅꯤ ꯏꯆꯦ? ꯅꯪꯒꯅꯦ ꯉꯥꯡꯅꯖꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯦꯇ꯭ꯔꯤꯛꯇ 12ꯇ ꯊꯪꯅ 5th ꯄꯣꯖꯤꯁꯟ ꯌꯧꯔꯛꯄꯤ ꯏꯆꯦꯅ ꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯌꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯆꯥꯡ ꯉꯥꯏꯍꯥꯛ ꯆꯥꯕꯁꯤꯗ ꯅꯪꯒꯤ ꯀꯪꯉꯤꯗꯨ ꯇꯧꯔꯛꯈꯤꯅꯣ ꯑꯝꯇ." ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ "ꯅꯆꯦꯁꯦ ꯆꯥꯛ ꯆꯥꯐꯝ ꯈꯪꯂꯝꯂꯔꯣꯏ ꯅꯪꯅ ꯉꯥꯡꯁꯤꯟꯕꯗ꯫ ꯄꯪꯕꯗꯣ ꯈꯔ ꯁꯤꯡꯒꯠꯅꯕ ꯀ꯭ꯂꯥꯁ ꯂꯧꯕꯅꯤꯗ." "ꯁꯤꯡꯉꯤꯗ ꯀꯣꯏ ꯆꯥꯗꯤꯌꯦ." "ꯏꯃꯥ, ꯃꯥꯗꯤ ꯌꯥꯝꯅ ꯁꯤꯡꯕꯅꯦ꯫ ꯁꯤꯡꯃꯟꯗꯅ ꯐ꯭ꯔꯤꯈꯥꯎ ꯑꯍꯧꯕꯗ ꯄꯩꯁꯥ ꯍꯥꯞꯄꯒ ꯆꯠꯄꯗ ꯗꯨꯀꯥꯟ ꯌꯧꯕꯗ ꯄꯩꯁꯥ ꯌꯥꯎꯔꯝꯗꯕꯒꯤ ꯄꯣꯠ ꯂꯩꯗꯅ ꯍꯜꯂꯛꯈꯤꯕꯗꯣ꯫ ꯃꯗꯨꯗꯤ ꯑꯩꯅ ꯈꯪꯍꯧꯗꯕꯒꯤꯅꯦ." "ꯈꯪꯗꯕꯗꯨꯗꯅꯦ ꯑꯄꯪ ꯍꯥꯏꯔꯤꯁꯦ." ꯀꯪꯌꯦꯠ ꯌꯦꯠꯂꯝꯕ ꯈꯣꯝꯕꯗ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯏꯔ ꯃꯥꯜꯂꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯇꯥꯛꯂꯨꯕꯗ꯫ ꯊꯣꯏꯕꯤꯁꯨ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯅ ꯐꯤꯖꯤꯗ ꯀꯤꯕ ꯂꯨꯄꯥ 100ꯗꯨ ꯑꯣꯇꯣ ꯕꯔꯥ ꯍꯟꯒꯠ ꯍꯟꯗꯥ ꯑꯣꯏꯅꯕ ꯄꯤ, ꯑꯗꯨꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤ꯫ "ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯅꯤꯒ ꯂꯣꯏꯅꯅ ꯄꯥꯔꯀꯤꯡ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯥꯡ ꯆꯥꯔꯨꯕꯅꯔ ꯈꯪꯗꯦ, ꯂꯩ ꯃꯈꯣꯡ ꯆꯦꯟꯕ ꯒꯥꯔꯤ ꯑꯃ ꯂꯥꯛꯏ꯫
ꯒꯥꯔꯤꯗꯨꯗ ꯑꯗꯨꯃꯛ ꯀꯥꯈꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯥꯁꯨ ꯑꯗꯨꯃꯛ ꯁꯥꯏ ꯅꯨꯃꯤꯠꯇꯨ ꯃꯤꯅꯤꯜꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯒꯥꯔꯤꯗꯨ ꯍꯦꯟꯅ ꯑꯁꯥꯕ ꯂꯣꯛꯏ ꯐꯝꯂꯤꯅꯤ ꯇꯧꯔꯤꯗꯨꯁꯨ ꯃꯆꯤ ꯃꯌꯥꯗ ꯅꯞꯂꯒ ꯐꯝꯕꯗꯧꯅ ꯇꯧꯏ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯩ ꯑꯗꯨꯕꯨ ꯑꯆꯤꯟꯕ ꯃꯔꯛꯇ ꯒꯥꯔꯤ ꯇꯣꯡꯂꯛꯄꯅ DM ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯄꯥ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯅꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯀꯣꯂꯦꯖ ꯀꯝꯄꯥꯎꯟ ꯆꯪꯕ ꯍꯧꯔꯛꯄꯗ ꯏꯃꯥ ꯈꯨꯟꯊꯣꯛ ꯍꯥꯟꯕꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯀ꯭ꯂꯥꯁꯇ ꯍꯦꯛ ꯆꯪꯁꯤꯜꯈꯤꯕꯒ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕꯤ ꯅꯨꯄꯤ ꯈꯔ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯅꯨꯄꯤ ꯑꯍꯨꯝꯅꯤ ꯍꯧꯅꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯗꯨ ꯁꯤꯜꯚꯤꯌꯥ ꯀꯩꯅꯣ ꯚꯥꯏ ꯃꯁꯛꯁꯤ ꯌꯦꯡꯉꯣ ꯀꯃꯂꯥꯅꯒꯨꯝꯕ ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯍꯥꯏꯕ ꯐꯤꯂꯝꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯃꯥꯟꯗ꯭ꯔꯥ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯊ꯭ꯔꯠ ꯕꯦꯟꯁꯀꯤ ꯀꯥꯆꯤꯟꯗ ꯐꯝꯂꯤꯕꯤ ꯁꯝꯈꯣꯏꯕꯤ ꯇꯣꯔꯣꯁꯤꯅꯤꯗꯅ ꯍꯣꯏꯅꯦ ꯁꯛꯊꯤꯕꯤ ꯀꯃꯂꯥꯗꯣ ꯃꯥꯜꯂꯤꯅꯦ ꯃꯥꯅ ꯀꯨꯆꯨꯁꯦ ꯈꯔ ꯄꯥꯜꯂꯝꯕꯒꯤ ꯐꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤꯕ ꯄꯨꯔꯥ ꯀꯃꯂꯥꯅꯤ ꯃꯥꯟꯗꯣꯏꯁꯦ ꯀꯃꯂꯥ ꯍꯥꯏꯁꯤꯅꯦ ꯔꯤꯅꯥ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯏꯆꯥꯟꯗ ꯍꯦꯛ ꯆꯥꯅꯩꯌꯦ ꯌꯥꯝꯅ ꯃꯥꯟꯕ ꯑꯃꯁꯨ ꯂꯩꯔꯦꯉꯣ ꯃꯥꯜꯂꯤꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ ꯀꯪꯂꯥ ꯀꯔꯕꯥꯔꯒꯤ ꯀꯃꯂꯥꯗꯨꯁꯨ ꯃꯥꯜꯂꯝꯕ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯍꯥꯃꯨꯛ ꯇꯩꯁꯜꯂꯒ ꯀ꯭ꯂꯥꯁꯀ ꯌꯥꯎꯅꯤꯡꯗ꯭ꯔꯦꯗ ꯂꯥꯐꯤꯡ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯅ ꯐꯔꯤꯗ ꯁꯤꯗꯤ ꯃꯁꯛꯁꯤ ꯌꯦꯡꯉꯣ ꯑꯁꯤꯁꯦ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯨꯅꯨꯡ ꯆꯨꯔꯗꯅ ꯏꯪꯖ ꯇꯞꯆꯕꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ ꯃꯌꯥꯅꯤꯅꯦ ꯏꯆꯧ ꯆꯧꯔꯗꯅ ꯅꯣꯡ ꯆꯨꯔꯗꯤꯅꯦ ꯁꯥꯇꯤꯟ ꯈꯟꯗ꯭ꯔꯁꯨ ꯌꯥꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯣꯡ ꯊꯨꯞꯂꯗꯤ ꯑꯁꯨꯝꯅ ꯂꯨꯅ ꯇꯤꯡꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯖꯕꯤ ꯊꯥꯗꯅ ꯋꯥꯊꯤ ꯉꯥꯡꯅꯔꯤ ꯁꯤꯜꯚꯤꯌꯥ ꯂꯤꯗꯔ ꯔꯤꯅꯥ ꯑꯃꯗꯤ ꯅꯦꯛꯁꯇ ꯑꯅꯥꯃꯤꯀꯥ ꯑꯍꯨꯝꯁꯤ ꯊꯣꯏꯕꯤꯗ ꯃꯍꯧꯁꯥꯗꯒꯤ ꯖꯦꯂꯁꯁꯨ ꯀꯥꯏ ꯃꯦꯇ꯭ꯔꯤꯛꯇ ꯇꯨꯌꯦꯞꯇ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯆꯤꯟ ꯆꯣꯉꯥ ꯊꯤꯖꯥꯕꯤ ꯍꯥꯏꯕ ꯎꯆꯦꯛ ꯃꯈꯜ ꯑꯗꯨꯗꯒꯤ ꯇꯥꯗꯦ ꯏꯝꯐꯥꯜ ꯃꯌꯣꯜ 0 ꯃꯥꯏꯜꯗ ꯄꯣꯛꯄꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯁꯛ ꯏꯐ ꯐꯖꯩ ꯂꯥꯏꯔꯤꯛꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯍꯦꯟ ꯍꯦꯟꯅ ꯍꯩ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯍꯦꯟꯕꯗꯨ ꯂꯥꯛꯄꯗ ꯃꯗꯨꯕꯨ ꯅꯝꯊꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯅꯤꯡꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯕ꯭ꯌꯨꯇꯤꯅꯤ ꯕ꯭ꯌꯨꯇꯤ ꯋꯤꯠ ꯕ꯭ꯔꯦꯟꯁ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯕ꯭ꯔꯦꯅꯤ ꯑꯣꯏꯔꯁꯨ ꯃꯁꯛꯇꯨ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ ꯄꯥꯈꯪꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯔꯦꯗ ꯐ꯭ꯂꯦꯛꯅꯤ ꯍꯥꯏꯔꯛꯇꯣꯏꯕ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯤ ꯂꯥꯏꯔꯤꯛꯅ ꯌꯥꯗꯕ ꯃꯇꯥꯡ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯤꯕ ꯒꯣꯁꯤꯞ ꯀ꯭ꯋꯤꯟ ꯗ꯭ꯔꯃꯥ ꯀ꯭ꯋꯤꯟꯒꯤ ꯇꯦꯒꯂꯥꯏꯟꯁꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯩ ꯑꯍꯨꯝꯃꯛ ꯏꯅꯥ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯊꯔꯒ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯝꯂꯤꯕ ꯃꯍꯩꯗꯗꯤ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯕ ꯎꯗꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯧꯁꯤ ꯊꯣꯏꯕꯤ ꯁꯤꯗꯕꯁꯤꯅꯤ ꯊꯣꯏꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄ꯭ꯔꯣꯖꯦꯛꯅꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕꯁꯨ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯕ ꯃꯥꯕꯨ ꯁꯤꯗꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕꯒ ꯑꯃꯠꯇ ꯆꯪꯄꯣꯠ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤꯗꯤ ꯚꯤꯇꯥꯃꯤꯟꯅꯤ ꯍꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯉꯩ ꯐꯥꯔꯁ ꯄꯦꯔꯠꯀꯤꯗꯃꯛ ꯑꯣꯖꯥ ꯆꯪꯂꯛꯂꯤ ꯑꯣꯖꯥꯗꯨꯅ ꯃꯥꯒꯤ ꯄꯦꯔꯠꯇꯨꯗ ꯃꯃꯨꯠ ꯇꯥꯅ ꯀ꯭ꯂꯥꯁ ꯇꯥꯛꯐꯝ ꯊꯣꯛꯄ ꯇꯥꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯀ꯭ꯂꯥꯁ ꯑꯃꯗꯒꯤ ꯑꯃ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯄꯗ ꯑꯣꯐ ꯂꯩꯕ ꯃꯇꯝ ꯑꯃ ꯊꯣꯛꯂꯔꯤ ꯑꯁꯨꯝꯅ ꯑꯣꯐ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯅꯥꯃꯤꯀꯥꯅ ꯔꯤꯅꯥ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥ ꯌꯦꯡꯅ ꯚꯥꯏ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯊꯣꯏꯕꯤꯁꯦ ꯁꯤꯗꯁꯦꯕ ꯔꯤꯅꯥꯅ ꯊꯣꯏꯕꯤꯁꯦ ꯑꯥꯗ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨ ꯑꯝꯇ ꯂꯩꯁꯤꯜꯂꯨꯁꯦ ꯉꯁꯤꯗꯤ ꯃꯅꯤꯁꯨ ꯂꯩꯕ ꯎꯗꯦ ꯃꯅꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇ ꯀꯞꯍꯟꯁꯦꯕ ꯃꯅꯤꯗꯤꯅꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯈꯤꯕ ꯎꯏꯗ ꯑꯅꯥꯃꯤꯀꯥꯅ ꯑꯗꯨꯕꯣꯕ ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯝꯇ ꯂꯩꯁꯤꯀꯣ ꯑꯁꯨꯝꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯣ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯗꯨ ꯀ꯭ꯂꯥꯁꯇ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯕꯅꯤ ꯑꯅꯥꯃꯤꯀꯥꯅ ꯅꯪ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯇꯣꯔꯣꯕꯤ ꯍꯥꯏꯕ꯭ꯔꯣ ꯊꯣꯏꯕꯤ ꯃꯁꯥꯗ ꯏꯊꯨ ꯊꯀꯠꯂꯤ ꯑꯗꯨꯝꯅ ꯑꯅꯥꯃꯤꯀꯥꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄꯗ ꯇꯣꯔꯣꯕꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯊꯣꯏꯕꯤ ꯍꯥꯏꯕꯅꯦ ꯑꯩ ꯅꯥ ꯈꯔ ꯇꯥꯊꯤ ꯅꯪꯅ ꯉꯥꯡꯂꯤꯗꯣ
ai karimta tade. Bai, mana haisibu noi ani batabrane. Rina amadi Sylviana tade haibagi mawangda makuna ingit tawri. Uraba, mina tade hairisa. Thoibi haibane. Makoy ahumdo wawa noi ithak thakatna latak wahai singsi hairakpada. Hena noksilai. Thoibi do adamna makoy ahum changduna karim nabibaduda mama mamit ngangsilai. Mamay mamitagi hendokdana mana anidasu may hawbadaw na fong say. Thoibi kapning bapawi, pukning nusiba amasu yauri tawriba moongduda. Kanghawde mitludagi pirang sinthari. Rinana nasak na marol ama thiriba. Yamangani duna simjangdong na dawi. Kuthi laktiduga nate Turu Khoibi Toro kawgadabi nangonda kanan Thoibi kawbirino. Hayune. Kanana nangbu Thoibi haina thammirino ba. Thoibi do Rinagi wahaiduna makol thokpa ngamhandre. Masado krak laksinbagu. Ikaibagi chainana mangonda hanjin chaifam naihele. Chaifam sinapi ba chainadi pukning wakal amadi thamoy ahumdani. Wakalgi anabu oirakpa yabagi achawbu mami amasu taba horakle. Thoibi do makoldi thoktana mitludagi pina ichil nairi. Sylviana Masa susut kaptana sumlai. Mina hangliba wahang sige pakompi gidi khandene. Nangbu na ron thokdro. Nangi namingdu kanana thonbi na harga. Ai imana thonbi bane. Ai imings. Anamikana. Noi mana. Nai namadubo mitsokbro. Natraga lagtang bro. Fazakraba Thoibi haiba mamingse. Hek laina manghalida. Nangdine Thoibi kawba bakjade. Toro haina kawbuna bakjani. Sylviana Nai madane nangi mingda hayeng sindo halaga lauka. Ima nabi singna Toro kaw Thoibi kawba bakjade hayena khara hayuga. Rinana Moirang Thoibi dawna phasu phajau ya haroi nangde. Handak mapoksimage. Thoibi kawraga nangse Thoibi malani sineba. Noi mana khalise ha pihlabani dai. Makoy ahum changduna Thoibi bu leizabi thaduna karimnari sidari magi pukning hanthana batawri. Thoibi masadu thakthangni lairik haibana topna thamgrasu Thoibi angang oiringaidagi mina laknaba karimnaba noknabiba mayamsina mimang tholakpada mi tilakpa matamda mirak michinthi oiri. Pambai leitrabi amagum utubi dawna kana leizadabi amagum hangana khumba sungamda michanaba sungamdana maru lukna laimaiduda yengduna lei. Makoy ahumgi wahai singsina panana yeksilakpada nakong singza yeri. Tahaiba ngambagi mangonda pambai leitre maral na mapot pharabi amagum nungsuk nungzana na lei. Anamikana Thoibiya aikogi singkhara lei khainaba singjangdi leite. Nangi yamangani do amta waizage yagadro. Anamikana yamno shitana hairakpani. Rinana Nagi gas na thong dry sa. Aikoi giti thongi. Ado aikoi lekaidane singna thongba lei. Yam lairaba imung adugi waibi ge tawbani. Wayo. Sylviana Wairingaida kariyamna waihawo. Noigine waiba loiraga ai samta waihauge. Asumna makoy ahum changduna Thoibibu sidaba yaba sidai. Asumna sidaringai college tuda BSc first semester da tamlakpa salariendu makoy gi manakta changlai. Salarian Forest Department pairiba Cabinet Minister amasu oiriba Minister Chawbagi Naitom pokpa machanupani. Sakta suda wataba Inkhalakpa napi dilayadana mangondagi hanba napi kaya na ngaunariba. College tuda natana Leba pungjaw tillaba masak phajabada maming chatlaba salaireni. Instagram, Facebook da magi followers masingdi aroibini. Film kumbiyu, album kumbiyu haisina khurak hangde magi maphamda. Asuk sangkhwanba mina tanariba salairena makhoi ahumduda khani yengli aduga. College da nahi tamba laira natraga misida laira. Ahumdu su sai hek lawi
ꯁꯂꯥꯏꯔꯦꯟꯒ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯟꯗ꯭ꯔꯁꯨ ꯃꯁꯛ ꯐꯖꯩ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯪꯏ꯫ ꯁꯂꯥꯏꯔꯦꯟꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯍꯨꯝꯗꯨ ꯅꯣꯛꯁꯤꯟꯅꯩ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯁꯂꯥꯏꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯒ꯫ ꯃꯁꯛ ꯐꯖꯕ ꯅꯤꯄꯥꯁꯦ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯗꯤ ꯈꯟꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯀ꯭ꯔꯁ ꯇꯧꯖꯔꯤꯅꯤ꯫ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯗ ꯐꯣꯂꯣ ꯇꯧꯏ꯫ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯣꯁꯇ ꯈꯨꯕꯤ ꯑꯝꯇ ꯅꯝꯈꯤꯗꯕ ꯌꯥꯎꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯀꯃꯦꯟꯁꯨ ꯄꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯊꯝꯂꯛꯄ ꯁ꯭ꯇꯣꯔꯤꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤꯗ ꯁꯦꯌꯔ ꯇꯧꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯇꯥꯊꯤꯕ ꯃꯤꯠꯌꯦꯡꯅ ꯁꯥꯎꯔꯛꯅꯕ ꯈꯣꯟꯖꯦꯜꯅ ꯊꯤꯅ ꯉꯥꯡꯂꯛꯄꯁꯤꯗꯗꯤ ꯂꯣꯏꯔꯦ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯇꯕꯒꯨꯝ ꯊꯣꯛꯂꯤ꯫